Good evening, ma'am. I'm gonna darana uttari. X hallakkhidara. X hallakkhidara yamna hare comment ko. X ki matangda. Yengsi X hallakkhidara natragana halaroidra haibado. Bracelet ahum se bire. Bracelet ahum se daida isa gi apamba. Hello. As chege bracelet se kan mingai gi. Yengage X hallakkhidara natragana halaroidra. X hoji karamba phibamda leiribage. Magi mafamda kana anauba sangakibage siyengsiko X halakhidra natragana halaroidra magi punsida atopa mi sangakpra sangaktabra. First question. X halakhidra natragana halaroidra. X halakhidra natragana halaroidra. Let go to thokro haidena dumainam dila woko nangna control tawba ngamgadaba issue natte haiba nabanigi maramda thoise aduga magi oinadi hojikse kaino haiba matamda faubadi romantic feeling sugumbadi dum lairangane bako adi nangna asengba asumba oina nangi nangondagidi kari asengba asumba neba nangondagidi mangonda utkriba bebar haitare thamoiseng nusijariba adagi kaino tawgriba khudimakse adubu kedawi haiba matamda amana amabu masak khangba haibadi nangi feeling do mana khangbase kara watpadawna lay karebako aduduna kitang hojik phogidi mase halakningbagi potto adudi kaino tawde haitare aduna masana realization tawnanabagi kitang kaino tawriba do control tawganu haiko issue se control tawganu haidana nangna control to means kaino adi nangna ngahak leitana message thaba ngahak leitana pau phaujanba ngahak leitana magi mapamda haijaba nangi adi kaino do express tawnaba honabado adugi pot to oba ko nangna hairiba ngangiba tawriba mayamdu daida mangonda nasungbigadaba natte haibaneba sengna hairagadi khangbra aduna mangonda tumina leitho'o matam khara no context situation da thammo ko aduga magi mafamda atopa mi changakpra haibadi hojipogidi atopa mi kaino tawbagi haitare laibagi mamidi udri ko atopa mi changakadra haibadudi mi atopa laibagi moti leitre kaigino haikana maso leiriba situation sidagi kaino mayam ama burden mayam ama lengbanda mai makokta puraga leibado adumaina tawriba masase ko adi khanakre sainakre ade mana ngamba nangna ngamba anije amadi thokre adubu adudagi maje tholakpa ngamdriba maso masaso ko adu na tholakadoino haibagi lambido madi thiri haitare mamanabising ama laidana mayamsingse tinanabagi loinanabagi wakalonda nabanigi marakta thokiba thokdokse karidagino haibado adom yengse karidagi thokibano nabanigi marakta thoiba thokdokse karidagino focus pidaba amana ama hadi priority pide haidana khalamnaneba to confusion
ꯀꯔꯤꯗꯒꯤꯅꯣ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯁꯤ ꯐꯥꯎꯕꯗ ꯃꯁꯥꯅ ꯈꯪꯖꯕ ꯉꯝꯗꯕꯒꯤ ꯆꯥꯡꯗ ꯂꯩ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯎꯠꯂꯤꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯝ ꯊꯥꯗꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪꯅꯗꯤ ꯅꯉꯣꯟꯗꯒꯤꯗꯤ ꯐꯨꯜ ꯀꯩꯅꯣ ꯑꯃ ꯄꯤꯔꯦ ꯍꯥꯏꯗꯅ ꯈꯜꯂꯦꯕ ꯑꯗꯨꯕꯨ ꯃꯉꯣꯟꯗꯒꯤꯗꯤ ꯔꯦꯁꯄꯣꯟꯁꯁꯦ ꯐꯖꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯐꯣꯀꯁ ꯄꯤꯔꯛꯇꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯔꯛꯇꯕ ꯃꯥꯅ ꯇꯧꯔꯤꯕ ꯅꯦꯆꯔꯁꯦ ꯅꯉꯣꯟꯗ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯅ ꯊꯣꯛꯑꯦꯕ ꯅꯨꯡꯁꯤꯔꯤꯔꯥ ꯅꯨꯡꯁꯤꯗ꯭ꯔꯤꯔꯥ ꯇꯨꯡ ꯀꯣꯏꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯤꯔꯥ ꯌꯥꯗ꯭ꯔꯤꯔꯥ ꯁꯨꯃꯥꯏꯅ ꯑꯃ ꯈꯟꯕ ꯂꯩꯌꯦꯕ ꯅꯉꯣꯟꯗ ꯀꯟꯐ꯭ꯌꯨꯁ ꯃꯥꯒꯤ ꯃꯐꯝꯗ ꯃꯤ ꯑꯇꯣꯞꯄ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯑꯇꯣꯞꯄ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯪꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ ꯑꯩꯁꯦ ꯁꯤ ꯀꯣꯏꯁꯟꯁꯦ ꯂꯩꯇ꯭ꯔꯤ ꯍꯥꯏꯕ ꯑꯃꯗꯤ ꯉꯁꯥꯏ ꯎꯈꯤꯒꯨꯝ ꯇꯧꯋꯦꯕ ꯑꯩꯁꯦ ꯂꯩꯇ꯭ꯔꯦꯀꯣ ꯑꯃꯨꯛꯀꯁꯨ ꯊꯣꯛꯂꯛꯑꯦ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯂꯥꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯁꯗꯟꯂꯤ ꯆꯦꯟꯖ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯇꯤ ꯂꯩꯔꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯅꯪ ꯅꯁꯥꯗ ꯑꯣꯏꯒꯦꯔꯥ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕꯗ ꯑꯣꯏꯒꯦꯔꯥ ꯃꯦꯁꯦꯖ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯌꯥꯕꯒꯤ ꯆꯥꯟꯁꯇꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕ ꯀꯥꯟꯗ ꯋꯥꯏꯇꯤꯡ ꯄꯦꯔꯠꯇ ꯂꯩꯔꯤꯕꯀꯣ ꯋꯥꯏꯇꯤꯡ ꯐꯣꯔ ꯂꯚ ꯒ꯭ꯔꯣ ꯇꯨ ꯋꯥꯏꯇꯤꯡ ꯄꯦꯔꯠꯇꯗꯤ ꯂꯩꯔꯤ ꯋꯥꯏꯇꯤꯡ ꯄꯦꯔꯠꯇꯗ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗꯩꯗ ꯅꯣꯏꯗꯒꯤ ꯍꯥꯏꯇꯥꯔꯦ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯗꯔꯀꯥꯔ ꯑꯣꯏꯅꯗꯤ ꯈꯜꯂꯦꯕ ꯃꯤꯟꯁ ꯀꯩ ꯍꯥꯏꯗꯤ ꯀ꯭ꯂꯦꯔꯤꯇꯤ ꯑꯃꯒ ꯂꯣꯏꯅꯅ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯁꯦ ꯃꯉꯣꯟꯗ ꯁꯤꯁꯤꯃ ꯍꯥꯏꯍꯧꯒꯦ ꯅꯠꯇ꯭ꯔꯒ ꯁꯤꯁꯤꯃ ꯀꯩꯅꯣ ꯇꯧꯍꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯉꯣꯟꯗ ꯐꯥꯎꯗꯅ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗꯩꯗ ꯅꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩ ꯄꯣꯖꯤꯇꯤꯞ ꯍꯥꯏꯇꯥꯔꯦ ꯄꯣꯖꯤꯇꯤꯞ ꯏꯅꯔꯖꯤ ꯄꯣꯖꯤꯇꯤꯞ ꯊꯣꯠ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯧ ꯀꯣ ꯕꯦꯂꯦꯟꯁꯤꯡ ꯃꯇꯝ ꯈꯤꯇꯪ ꯄꯤꯌꯨꯀꯣ ꯕꯦꯂꯦꯟꯁ ꯂꯥꯛꯅꯕ ꯌꯥꯔꯦꯀꯣ ꯅꯦꯛꯁꯇ ꯃꯊꯪ ꯈꯟꯈꯤꯕ ꯅꯦꯛꯁꯇ ꯁꯤꯒꯤ ꯕ꯭ꯔꯦꯁꯂꯦꯠꯁꯤꯡꯁꯦ ꯈꯟꯕ ꯃꯤꯁꯤꯡꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯦꯛꯁꯀꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯕꯗꯨꯃ ꯄꯦꯁꯟ ꯑꯃꯗ ꯍꯥꯏꯗꯤ ꯉꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯀꯩꯅꯣ ꯇꯧꯔꯛꯄꯗꯣ ꯃꯥꯅ ꯑꯣꯏꯅ ꯉꯥꯏꯔꯒ ꯂꯩꯔꯦ ꯀꯣ ꯃꯉꯣꯟꯗꯒꯤꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯅꯤ ꯎꯠꯂꯤꯕ ꯑꯗꯒꯤ ꯃꯉꯣꯟꯗꯒꯤ ꯇꯧꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯣ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗꯅꯦ ꯃꯥꯒꯤꯗꯤ ꯑꯁꯦꯡꯕ ꯍꯥꯏꯗꯤ ꯅꯪꯁꯦ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯀꯩꯅꯣ ꯑꯃꯅꯦꯕ ꯂꯚ ꯋꯥꯟ ꯑꯃꯅꯦꯕꯀꯣ ꯑꯗꯨꯕꯨ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯄꯦꯟꯁꯤꯗ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅ ꯀꯣ ꯗꯤꯄꯦꯟꯁꯤꯗ ꯊꯝꯃꯒ ꯌꯦꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯪꯅ ꯃꯉꯣꯟꯗꯅꯦ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯛꯄ ꯂꯩꯗꯅ ꯑꯗꯨ ꯃꯌꯥꯝꯗꯨꯅ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯀꯥꯟꯗ ꯃꯉꯣꯟꯗ ꯏꯐꯦꯛ ꯑꯣꯏꯕꯗꯣ ꯑꯩꯅ ꯇꯧꯔꯤꯕ ꯑꯩꯅ ꯎꯠꯂꯤꯕ ꯁꯤꯗꯩꯗ ꯊꯥꯖꯔꯛꯇꯕ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯇꯧꯔꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯅꯦ ꯑꯦꯗꯤꯛꯁꯟ ꯃꯣꯠꯇ ꯑꯃ ꯍꯥꯏꯗꯤ ꯃꯤꯟꯁ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯅꯪꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯩꯅꯣꯝ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯒꯤ ꯇꯥꯛꯄ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯉꯥꯡꯕ ꯑꯣꯏꯒꯦꯔꯥ ꯂꯩꯗꯅ ꯑꯗꯒꯤ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯒꯁꯨ ꯅꯪꯅ ꯁꯤꯁꯤꯃ ꯀꯩꯒꯤ ꯐꯥꯎꯔꯛꯇ꯭ꯔꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯀꯔꯤ ꯇꯧꯔꯤꯒꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯪꯕꯕꯨ ꯑꯣꯏꯒꯦꯔꯥ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯂꯥꯛꯄꯗꯨꯗ ꯑꯦꯗꯤꯛꯁꯟ ꯃꯣꯠꯇ ꯃꯤꯟꯁ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯋꯥꯁꯜꯂꯛꯄ ꯍꯦꯟꯅ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯀꯩꯅꯣ ꯗꯤꯄꯦꯟꯁꯤ ꯑꯣꯏꯔꯛꯄꯗꯣ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯥꯅ ꯅꯪꯁꯦ ꯊꯥꯗꯣꯛꯑꯝꯃꯒꯦ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯐꯥꯎꯕꯗꯤ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯂꯩꯌꯦꯕꯀꯣ ꯄꯦꯁꯟ ꯈꯤꯇꯪ ꯌꯦꯡꯉꯒ ꯅꯪꯒꯤ ꯅꯑꯣꯡ ꯇꯧ ꯍꯥꯏꯇꯥꯔꯦ ꯅꯉꯣꯟꯗꯁꯨ ꯃꯥꯅ ꯐꯥꯎꯔꯤꯕ ꯄꯣꯠꯇꯣ ꯐꯥꯎꯍꯜꯂꯒ ꯌꯦꯡꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯅꯦꯕꯀꯣ ꯅꯦꯛꯁꯇ ꯃꯥꯒꯤ ꯃꯐꯝꯗ ꯃꯤ ꯑꯇꯣꯞꯄ ꯆꯪꯉꯛꯈꯤꯕ ꯂꯩꯕ꯭ꯔꯥ ꯆꯪꯉꯛꯑꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃ ꯃꯥꯒꯤ ꯃꯤ ꯑꯇꯣꯞꯄ
ꯃꯥꯒꯤ ꯂꯥꯏꯐꯇ ꯆꯪꯉꯛꯄ꯭ꯔꯥ? ꯆꯪꯉꯛꯇ꯭ꯔꯤꯀꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯌꯦꯡꯕꯗꯤ ꯊꯤꯕꯗꯤ ꯊꯤ ꯌꯦꯡꯕꯗꯤ ꯌꯦꯡꯉꯤ ꯀꯣ ꯑꯗꯨꯒ ꯃꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯑꯦꯗꯖꯁꯃꯦꯟ ꯑꯃꯅ ꯆꯥꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ 마가 미도가 wari watai sanaraga yengba matamda maga kitang sana phataba adai keno tawdaba adugumba sing thoeba aduduna kaidawe hakanda balance mode amada lainaba honeba mai masase mana yenguba thiruba khudingmakidi hosipawgidi sanadri adubu kaidawi moving forward da laibado adudi pameba masu ꯍꯥꯏꯖꯅꯤꯡꯗꯕ ꯑꯗꯒꯤ ꯅꯣꯟꯖꯅꯤꯡꯗꯕ ꯁꯤꯒꯨꯝꯕ ꯑꯃ ꯊꯣꯛꯄꯗꯨꯅꯅꯤꯀꯣ ꯅꯕꯥꯅꯤꯒꯤ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯦ ꯀꯣ ꯌꯦꯡꯁꯦ ꯑꯗꯣ ꯅꯕꯥꯅꯤꯒꯤ ꯀꯩꯅꯣꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯀꯔꯤꯗꯒꯤ ꯂꯥꯞꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃ ꯅꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯀꯔꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯞꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯃ ꯌꯦꯡꯉꯛꯀꯦꯕꯀꯣ ꯅꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯀꯔꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯞꯅꯈꯤꯕꯅꯣ ꯅꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯅꯣ ꯂꯩꯇꯕ ꯀꯩ ꯍꯥꯏꯅꯤ ꯆꯦꯖꯤꯡ ꯃꯣꯠ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯀꯟꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯣ ꯃꯁꯥꯅ ꯅꯪꯁꯦ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯔꯛꯇꯕ ꯑꯗꯒꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯥꯟ ꯑꯃ ꯂꯩꯗꯥꯏꯅꯦ ꯄꯨꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯒꯣꯏ ꯁꯥꯔꯛꯇꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯒꯤ ꯃꯔꯝꯗꯒꯤꯅꯤ ꯍꯥꯏꯌꯦꯕꯀꯣ ꯃꯇꯝ ꯄꯤꯗꯕ ꯇꯥꯏꯝ ꯄꯤꯗꯕ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯍꯥꯏꯗꯤ ꯅꯪꯒꯤ ꯄꯥꯎ ꯐꯥꯎꯔꯛꯇꯕ꯭ꯔꯁꯨ ꯐꯥꯎꯔꯛꯄ ꯑꯗꯒꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯑꯣꯏꯅ ꯄꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯄꯤꯗꯕ ꯑꯗꯨꯒꯨꯝꯕ ꯊꯣꯛꯄꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯅꯕꯥꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦ ꯅꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅ ꯋꯥ ꯇꯥꯟꯅꯔꯨꯕ ꯃꯤꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯅꯪꯅ ꯇꯥꯟꯅꯔꯨꯕ ꯃꯤꯕꯨ ꯑꯣꯏꯒꯦꯔꯥ ꯁꯖꯦꯁꯟ ꯇꯧꯕꯤꯕ ꯃꯤꯗꯕꯨ ꯑꯣꯏꯒꯦꯔꯥ ꯍꯦꯟꯅ ꯑꯗꯨꯗꯩꯗ ꯍꯦꯟꯅ ꯈꯟꯖꯟꯈꯤꯕ ꯂꯥꯟꯅ ꯂꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯕꯥꯅꯤꯅ ꯉꯁꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯂꯩꯕꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ ꯃꯥ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯜꯂꯛꯑꯔꯣꯏꯗ꯭ꯔꯥ ꯃꯥ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯜꯂꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯃ ꯌꯦꯡꯉꯛꯀꯦ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯜꯂꯛꯑꯣꯏꯗ꯭ꯔꯥ ꯑꯦꯄ꯭ꯔꯣꯁ ꯇꯧꯕꯗꯤ ꯍꯧꯕ ꯃꯥꯜꯂꯦ ꯃꯤꯟꯁ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯤ ꯑꯇꯣꯞꯄ ꯑꯃꯒ ꯁꯨꯝ ꯈꯔ ꯃꯦꯁꯦꯖ ꯊꯥꯕ ꯑꯗꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯃꯥ ꯀꯩꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯊꯨꯅ ꯐꯠ ꯂꯥꯎꯅ ꯇꯣꯛꯊꯣꯛꯄꯗꯤ ꯉꯝꯃꯣꯏꯗꯕꯅꯤꯅꯀꯣ ꯁ꯭ꯂꯣꯂꯤ ꯃꯨꯚꯤꯡ ꯇꯧꯕꯗꯤ ꯈꯤꯇꯪ ꯈꯤꯇꯪ ꯍꯧꯕꯗꯧꯅ ꯇꯧꯔꯦꯕꯀꯣ ꯑꯩꯕꯨ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯆꯦꯟꯖ ꯂꯥꯛꯄꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯅ ꯊꯣꯛꯇꯣꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯇꯥꯔꯦ ꯅꯁꯥꯅ ꯀꯩ ꯍꯥꯏꯅꯤ ꯏꯐꯔꯠ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯃꯦꯁꯦꯖ ꯂꯥꯛꯅꯕꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯄꯥꯎ ꯐꯥꯎꯔꯛꯅꯕ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯒꯤ ꯅꯁꯥꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯕ ꯉꯝꯃꯒꯗꯤ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯔꯣ ꯑꯗꯨꯒ ꯅꯪꯒ ꯃꯥꯒꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯍꯤꯜ ꯇꯧꯅꯕ ꯍꯣꯠꯅꯧ ꯑꯗꯨ 이칸 ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯄꯥꯎ ꯑꯃ ꯇꯥꯎ ꯍꯥꯏꯕꯗꯤ ꯂꯩꯀꯣ ꯌꯥꯔꯦꯀꯣ ꯁꯤꯁꯤꯅ ꯀꯩꯅꯣ ꯕ꯭ꯔꯦꯁꯂꯦꯠ ꯅꯝꯕꯔ 2 ꯈꯟꯕ ꯃꯤꯈꯩꯒꯤ ꯅꯦꯛꯁꯇ ꯁꯤꯒꯤ ꯕ꯭ꯔꯦꯁꯂꯦꯠꯁꯦ ꯈꯟꯕ ꯃꯤꯈꯩꯒꯤ ꯑꯃꯨꯛ ꯌꯦꯡꯉꯛꯀꯦ ꯀꯥꯔꯠꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯞꯈ꯭ꯔꯦ
ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯛꯅꯤꯡꯉꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯅꯤꯡꯗꯕ꯭ꯔꯥ ꯃꯉꯣꯟꯗ ꯊꯣꯛꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯀꯔꯤꯅꯣ ꯎꯝ ꯐꯦꯃꯤꯂꯤ ꯏꯁꯨ ꯈꯔ ꯂꯩꯔꯝꯒꯅꯦꯕꯀꯣ ꯃꯥꯒꯤ ꯑꯣꯏꯕꯀꯣ ꯐꯦꯃꯤꯂꯤ ꯏꯁꯨ ꯈꯔ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯃꯥꯁꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯪꯒꯤ ꯅꯐꯝꯗ ꯄꯥꯎ ꯐꯥꯎꯔꯛꯄꯁꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯕ ꯇꯥꯟꯖꯥ ꯑꯃ ꯉꯥꯏꯔꯤꯕꯀꯣ ꯑꯗꯨꯗꯨꯅꯦ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯦꯃꯤꯂꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯄꯥꯔꯁꯅꯦꯜ ꯑꯣꯏꯒꯦꯔꯥ ꯏꯁꯨ ꯈꯔ ꯊꯣꯛꯏ ꯑꯗꯨꯗꯨꯃꯛꯅ ꯃꯥꯒꯤ ꯃꯇꯝꯁꯦ ꯇꯥꯟꯖꯥ ꯆꯥꯗꯕꯒꯤ ꯅꯪꯒꯤ ꯅꯐꯝꯗ ꯄꯥꯎ ꯐꯥꯎꯔꯛꯇꯕꯅꯤ ꯀꯣ ꯐꯥꯎꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯇꯤ ꯂꯩꯌꯦꯕ ꯑꯗꯨ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯩꯅꯣ ꯑꯃꯗ ꯊꯝꯅꯕ ꯍꯣꯠꯅꯧꯕ ꯏꯟꯅꯔ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯄꯤꯁ ꯍꯥꯏꯗꯣꯏꯔꯥ ꯀꯨꯜꯅꯦꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯊꯝꯅꯕ ꯍꯣꯠꯅꯧ ꯑꯗꯨ ꯊꯝꯕ ꯉꯝꯃꯒꯗꯤ ꯁꯣꯏꯗꯅꯀꯤꯗꯤ ꯄꯥꯎꯗꯤ ꯐꯥꯎꯔꯛꯈꯤꯕ ꯌꯥꯕꯒꯤ ꯆꯥꯟꯁꯇꯤ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯤ ꯑꯗꯣ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯅꯪꯅ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯐꯥꯎꯅꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯈꯟꯕ ꯂꯩꯔꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯃꯃꯨꯛ ꯀ꯭ꯂꯤꯌꯥꯔꯤꯇꯤ ꯌꯦꯡꯁꯤꯀꯣ ꯃꯥꯁꯦ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯥꯎꯅꯗꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯐꯥꯎꯅꯗ꯭ꯔꯤꯀꯣ ꯐꯥꯎꯅꯗꯦ ꯇꯨ ꯑꯇꯣꯞꯄ ꯃꯤ ꯄꯥꯎ ꯐꯥꯎꯅꯗꯦ ꯃꯥꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯗ ꯂꯩꯕꯒꯤ ꯋꯥꯅꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯗꯣ ꯚꯤꯛꯇ꯭ꯔꯤꯁꯇꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦ ꯀꯥꯔꯃꯤꯛ ꯁꯥꯔꯀꯜꯁꯦ ꯂꯣꯏꯁꯤꯜꯂꯒꯗꯤ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅꯀꯤ ꯄꯥꯎ ꯐꯥꯎꯔꯛꯈꯤꯒꯅꯤꯀꯣ ꯌꯥꯔꯦꯀꯣ ꯑꯗꯣ ꯀꯔꯤꯗꯒꯤ ꯍꯥꯏꯗꯤ ꯀꯔꯤꯗꯒꯤ ꯂꯥꯞꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯁꯨ ꯌꯦꯡꯉꯛꯀꯦ ꯑꯗꯣ ꯀꯥꯔꯠꯁꯦ ꯑꯩꯅ ꯊꯝꯃꯤꯕ ꯀꯦꯇꯥꯒꯣꯔꯤꯁꯤꯡꯁꯦ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯑꯗꯨꯝ ꯆꯥꯟꯅꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯅꯪꯅ ꯑꯃ ꯈꯜꯂꯨꯔꯒ ꯑꯃ ꯑꯩꯉꯣꯟꯗ ꯆꯥꯟꯅꯔꯛꯇꯦ ꯍꯥꯏꯗꯅ ꯀꯩꯅꯣ ꯇꯧꯒꯅꯣ ꯑꯍꯨꯝꯃꯛ ꯐꯖꯅ ꯌꯦꯡꯉꯣ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯏꯟꯇ꯭ꯌꯨꯏꯁꯟ ꯋꯥꯡꯗ꯭ꯔꯤꯕ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯅꯪꯉꯣꯟꯗ ꯏꯅꯔꯖꯤꯗꯣ ꯚꯥꯏꯁ ꯚꯔꯁꯥ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕ ꯑꯗꯨꯗꯨꯒꯤꯅꯦ ꯍꯥꯏꯔꯤꯁꯦ ꯇꯣ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯑꯃꯗꯅꯦ ꯂꯨꯞ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯩꯒꯨꯝꯕ ꯑꯃꯗ ꯐꯥꯖꯤꯜꯂꯒ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕꯗꯧ ꯇꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗ ꯐꯥꯖꯤꯜꯂꯒ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕꯗꯧꯅ ꯇꯧꯋꯦ ꯑꯗꯨꯒ ꯅꯕꯥꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯄꯣꯖꯤꯇꯤꯞ ꯑꯣꯏꯕ ꯊꯧꯑꯣꯡꯗꯨꯗꯗꯤ ꯐꯣꯀꯁ ꯊꯝꯗ꯭ꯔꯦ ꯅꯕꯥꯅꯤꯁꯦ ꯅꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯀꯩ ꯍꯥꯏꯅꯣ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯠꯄꯗꯣ ꯑꯗꯨꯗꯩꯗ ꯐꯣꯀꯁ ꯇꯧꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯀ꯭रिꯌꯦꯠ ꯇꯧꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯩ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗꯅꯦ ꯍꯥꯏꯗꯤ ꯅꯪꯅ ꯃꯥꯁꯦ ꯃꯤ ꯑꯇꯣꯞꯄ ꯈꯪꯅꯔꯦ ꯍꯥꯏꯗꯅ ꯈꯟꯕ ꯑꯗꯒꯤ ꯆꯤꯡꯅꯕ ꯁꯤꯒꯨꯝꯕ ꯈꯔ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯗꯒꯤ ꯃꯥꯅ ꯑꯗꯤ ꯅꯪ ꯅꯣꯏꯅ ꯌꯦꯡꯉꯕꯅꯤꯅ ꯅꯣꯏ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯑꯣꯏꯅ ꯂꯥꯛꯑꯅꯤ ꯁꯤꯗꯩꯗꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯃ ꯑꯗꯨꯅꯤ ꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯒꯨꯝꯕꯒꯤ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯊꯣꯠ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯃ ꯀ꯭ꯂꯤꯌꯥꯔꯤ ꯀꯠ ꯇꯧꯕ ꯉꯝꯃꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯁꯦ ꯄꯥꯎ ꯐꯥꯎꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯇꯤ ꯌꯥꯝ ꯋꯥꯡꯅ ꯂꯩꯔꯤꯕ ꯄꯣꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯗꯒꯤ ꯄꯥꯔꯤꯕ ꯀꯥꯔꯠ ꯑꯍꯨꯝꯁꯤꯗꯩꯗ ꯁꯤꯅꯕꯨ ꯏꯐ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯥ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯜꯂꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯗꯤ ꯇꯣꯏꯅꯗꯤ ꯍꯥꯏꯔꯦꯗꯅ ꯑꯗꯨꯕꯨ ꯁꯤꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯤꯔꯔꯤꯡ ꯀꯥꯔꯠ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯀꯥꯔꯠꯁꯤꯗ ꯑꯃꯨꯛ ꯌꯦꯡꯉꯛꯀꯦꯕꯀꯣ ꯃꯉꯣꯟꯗ ꯅꯪꯉꯣꯟꯗ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯣ ꯈꯜꯂꯨ ꯈꯜꯂꯨꯔꯒ ꯃꯤꯟꯁ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯈꯜꯂꯨ ꯈꯜꯂꯨꯔꯀꯥꯟꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯀꯞꯅꯤꯡꯕ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯋꯦꯕ ꯍꯦꯕꯤ ꯌꯥꯝ ꯂꯣꯗ ꯑꯣꯏꯅ ꯏꯃꯣꯁꯟ ꯑꯣꯏꯕꯗꯣ ꯑꯗꯣ ꯅꯕꯥꯅꯤꯁꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯥꯎ ꯐꯥꯎꯅꯕ ꯑꯗꯒꯤ ꯅꯨꯡꯁꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯂꯞ ꯁ꯭ꯄꯥꯔꯛ ꯊꯣꯛꯄ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯦꯇ꯭ꯔꯦꯛꯁꯟ ꯌꯥꯝꯅ ꯋꯥꯡꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯂꯣꯏꯅꯈꯤ ꯍꯥꯏꯌꯦꯕ ꯅꯕꯥꯅꯤꯅ ꯂꯣꯏꯅꯈꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯅꯪꯒꯤ ꯑꯣꯏꯕ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯕꯗꯣ ꯑꯣꯏꯔꯤꯌꯦ ꯃꯤ ꯑꯇꯣꯞꯄꯒꯤ ꯋꯥꯈꯜ ꯈꯟꯕꯗꯤ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯅ ꯃꯇꯝ ꯈꯛꯇꯪ ꯔꯤꯂꯦꯛꯁ ꯑꯣꯏꯌꯣ ꯅꯪ ꯅꯁꯥꯁꯨ ꯑꯣꯏꯌꯨ ꯃꯥꯒꯤꯁꯨ ꯔꯤꯂꯦꯛꯁ ꯑꯣꯏꯕꯒꯤ ꯃꯇꯝ ꯄꯤꯌꯨ ꯑꯗꯨꯗꯨꯒ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯗꯩꯗ ꯐꯣꯀꯁ ꯇꯧꯅꯕ ꯍꯣꯠꯅꯧꯀꯣ
ꯍꯦꯄꯤꯂꯤ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯇꯥꯔꯦ ꯏꯃꯣꯁꯅꯦꯜꯂꯤ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯗꯣ ꯄꯥꯝꯃꯦꯀꯣ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯝꯃꯣ ꯑꯗꯒꯤ ꯁꯤꯌꯥꯔꯤꯡ ꯇꯧꯁꯦ